Meeting Tabiri Kuding Pu channel asida Sanjit Khangembam na taram na okseri. Aina ngasi mayam gi mafam da puduna laksiri ba video asidi 2022 da release tawkiba South Korea gi connect hairiba action thriller na thallaba series asigi summary ni. Mayam da khanganjaba amana video asi heart kya ba leiba mi sing na di yenbigano. Wari asi dongsu ko ba yamna top sakti ma chen ba nupa am gi matang dani. Mahag asi isai bu yamna pamjaba amasung isai compose tawbusu heiba misak amani. Dongsu na noma bus station digi isai ama compose tawna mayum tamna laglami. Tanjadu da miyoi khara laglaga dongsu bu phadana bukirami. Tasengmadi dongsu bu phariba mi sing ado mi bu pharaga haksangi kayat sing lawthoktuna lalonba karbar tawba mi sing oirami. Makoina dongsu bu doctor amagi manakta puruklami. Doctor aduna dongsu gi haksangi kayat sing matang lawthokpa horaklami. Dongsu asi sigadorba phibam da leirabani adubu ngaklibadi doctor aduna tawriba khudimak adu dongsu gi mamit aduna adum yengduna leirami. Doctor aduna dongsu gi mamit animak kothoklami aduga tray amada haplamlaba matungda doctor aduna kanagumba amaga phone da wari sanaduna leirami. Tanjaduda yamna ngakpa mawongda dongsu gi lenthatkiba asokpa saruksing adudagi mari marang sing mayam ama thoraktuna dongsu gi asokpa sing adu matanta oisinba horaklami. Tray da haptun thamkiba mamit adu dongsu na makut makna lawraga mamit adu hapcinduna pansin laga leramba phibam adu ubada doctor adu kiraduna koilaw lawduna mahaki gunda sing adu bukorami. Dongsu na atopa mamit nama adu hapcin ban nangdringaida mafam du tamna gunda mayam ama sensilakpuna maram oiraga dongsu su matawai hingnaba mafam adu thadoktuna senkirami. Numit karani gi matungda yamna angakpa thawdong amakak thoklami. Sorok amagi mayaida kanagumba amana yamna phajaba nupi amagi murti amakak khinduna thamlami. Lambi de salamba miyoi sing aduna murti adubu munna yengnarami maramdi murti adu asikimatik phajaba murti ama oirami. Adubu makoina photo kapa matamda murti adudigi I chentharakpa adu uraklami. Tasengbadi madu murti ama nate kanagumba mi hatpa amana mi amabu hatlaba matungda murti mawong manna semlaga mafam aduda khinjinduna thanambani. Pau adu tapna mafam sinma thungna sandokirami aduga mafamduda police singsu yausilaklami. Police inspector aduna asiba haksang adu yam kuina yengsilami. Makoina haksang aduda P amasung N manba symbol ama thengnarami. Matangi sinda mamit nama yaudraba dongsu adu ulai. Numidangi matamda dongsuna mahangna semjaba isai adu asum aurairingaida mahaki mamit adu yamna chikpa naba horaklami. Aduga mahaki mangkraba mamit aduna asomda yengliba khudingmak adu mahakna somdagi uba horaklami. Maduda ngasai sorok mayaida murti saduna thamlamba haksang aduda yekhiba symbol adusu uraklami. Aduda sunatuna dongsuna atopa pochai mayam amasu urami masidagi koina khangle madudi dongsugi mangkraba mamit adu atopa mi amada pansenkre. Aduna dongsugi mamit pansenkriba nupa aduna yengbada uba khudingmak adu somdagi dongsuna su uribani. Maramdi dongsu asidi yamna top sakti sian mamisak amane. Dongsuna mahaki thabak chananabgidamak thorakpa matamda mahaki marup ama phattaba mi kharana phuduna leramba thengnarami. Dongsuna mahaki marup adu kananabgidamakta changsilami adubu mipatta sing aduna dongsu do oina phubirami. Mipatta sing adugi maraktagi amana dongsu bu loisellage matagom thang suri ama saturaklami. Dongsuna su thongna phana nupa adugo mayoknarami adubu nupa aduna dongsugi manabu kaktatkirami. Dongsugi mana adu tattuna leimaida tarami madu ubada kiraduna gunda sing adu mafamdu thadoktuna senkirami. Gunda sing aduna satkirba matungda dongsuna mahaki top sakti adu sinaduna mahaki mana adu khungalaga hanagi mafamduda amuk pansinkirami. Somduna haksangi kaya sing kothoktuna lalonba kangbu sing aduna dongsu bu koiti thiraklami maramdi dongsugi haksang amasung dongsugi haksang manungda yauriba organ sing asi yamna akhanaba makhalgi oiba mamanyamba organ sing oigani haina makoina khalami. Dongsugi haksang asidi lenthatlabasu kaktatlabasu matomta oisenba ngami haibasi gunda sing aduna uhorabani. Asigumba matanta oisenba ngamba haksangi kayat sing asi marketa mamal yamna tangba oirami. Dongsuna mayumda halaga mahaki isai adu amuk aurairami. Dongsuna mahaki isai mayek adu kawkhibadagi amuk thaduna taraba matungda amuka aurairami. Tanjaduda dongsugi mamit hapkiba mi aduna yengliba potsing adu amuka dongsuna uba horaklami. Dongsugi mamit hapliba misak adusu somda dongsugi isai adu thaduna taraga lerami. Dongsuna mahaki mamit adu yamna kanna narakpadagi mahaki mamit kotok hauba mafam aduda mahaki mamit adubu thinanabgidamukta chatlami. Adubu somdadi mi phaba gunda sing aduna su dongsubu koiti thiduna leramba maramna gunda sing aduna dongsubu hek ubuga phagadabagi tanaraklami. Dongsu su gunda sing adugi makuttagi nanthoknaba honaduna yamna kanna chelaklami. Tanjaduda li kaubi nupi ama laklaga dongsubu kanbirami. Adudagi li na dongsu da hairai ai nangse masak khangi nang dongsu natrane asi hairamlaga li na thang sori ama puthoroklaga dongsu gi khu ududa lentalaklami.
Dongsugi kuuda leiriba asokpa adu mitmang maktada kudakta oisinduna fakhiba urami. Adudagi dongsu adu ligi manaktagi amuk songthaduna sienkhirami. Sin asida dongsugi wakalda lairik amakhak urami. Lairik asida mi singbu halaga matau karamna murti semgadagi haibagi matangda irami. Masidagi aikoina mayek sena khangle madudi dongsugi mit hapliba misak asi mi singbu mathang mathang halaga murti semduna tongan mafam singda khinduna thamjinba misak aduni. Sin asida nupi amana dongsuna semkhiba isai adu taduna leramba ulai maramdi dongsuna semkhiba isai adu hojik yamna popular oire. Nupi aduna asum lakpada mi amabu halaga amuk murti semduna khinduna thamjilamba thengnarami. Handak murti semlamliba haksang asidi hatpa kuidriba asiba haksang amoirami. Nupi aduna jin kobamaki mamanaba amada murti oina khinduna thamlamba haksang adugi matangda wari sarami. Jin hariba nupa asidi khara lamchat phajadaba misak ama oina torami adubu nupi aduna di mahakpu yamna pamjarami. Nupi aduna dongsugi isai adu asum ngangduna chatpa matamda isai adu taraga Mr. Jin adu mamitta yamna naba phauroklami. Maduda Mr. Jin khaktanatana asomda dongsu su mamit adu naba phauroklami. Dongsugi mamit hapliba misak adu Mr. Jin ni haibasi hojikti mayek sengna khangle. Aduga mi singbu hatlaga lambi sorokta murti semduna thamjilliba misak adu Mr. Jin ni haibasi su mayek sengle. Dongsugi mamit animaktuna dongsugi isai adu khangkhibani aduna isai adu hektaba khudingi dongsugi mamit ani adu hanigi matawgum naksinana leiba yanaba honarakpa matamda Mr. Jin amasung dongsu animak naba phauribani. Noma dongsuna mahakki mamittuda ayekpa lai kharaga loinana ayiba mayek kharasu uraklami. Mahakna mayek sing adu internet ta thiduna yengluba matamdadi sahara aduda mi singbo hatok laga murti semduna khinjin laga thamnamliba misak adu tasengna khangdokna nabigi damakta mathangi numita dongsuna Mr. Jin gi mamanabi adugi manakta chalami. Dongsuna nupi adubu hek ubada masak khanglami maramdi Mr. Jin da hapkiba dongsugi mamit aduna nupi aduda yengkiba matam aduda dongsuna su nupi asibu hobani. Dongsuna nupi adugi manakta changsilaklaga nanga ngarang numidang wairamda loina khiba nupa adu kadaida laikhrabage haina hanglaklami. Maduda nupi aduna karimata khumlamdana mafam adu thadoktuna chatkirami maramdi dongsuna mangonda khaijilakle haina nupi aduna khalami. Dongsuna di mihatpa adu kari maming kaubage aduga masakna kamai tawbage haiba kudima karimata khangbanate aduna mihatpa adubu dongsuna thifam khangdre. Adudagi dongsuna panji nupi amagi manakta chalami aduga mahaki wakhalda urakiba symbol adugi matangda panji aduda hanglami. Aduga tongan mafamsingda mi mayam ama hatkibagi tariksing adusu dongsuna panji aduda hairami. Maduda panji aduna hairei kudimak asi loinamak mari leinai aduga hayengsu mayam asiga mari leinaba numit ama oiri. Madu tarubadagi dongsuna khangle madudi mathangi numita mi amasu soidana hatkadore adubu hatkadoriba adugi sabsaba mafam amsung matamdi dongsuna khanglamde. Mr. Jin da ngaujabi Mr. Jin gi mamanabi nupi adu Mr. Jin gi mayumda laklaga leiriba potsing adu koichat chattuno koyeng yenglami. Maduda nupi aduna lairik amakhak thengnarami. Lairik aduda mibu hatlaga asiba akchang aduna matau karamna murti semgadage haibagi matangda iduna lerami. Sahar aduda mi mayam ama mathang hatlaga murti saraga khinjin duna thamlamliba aduda Mr. Jin gi khut yawi haibase lairik adu urubudagi nupi aduna khanglaklami. Mathangi numita sahar aduda asiba haksangdagi sema murti amasu khinjinduna thamlamba mi singna thengnarami. Mafam aduda tongan ba mi singna madubu yengnabagi damakta laknarami. Makoi sing adugi marakta dongsubu phananabagi damakta koitan tanariba gunda sing adusu yaurami. Gunda sing aduna dongsubu ukibadagi dongsubu phananabagi damakta tanakhirami. Dongsusu gunda sing adugi makutta takitananaba kanna chenkirami. Gunda sing aduna dongsubu hatkadabagi tawraklaba tanja aduda mafamduda li kaubi nupi adu amuk laktuna dongsubu kanbirami. Li na dongsuda mahak asi Nobel iba miyoi amani haina phongdoklami aduga mahak kanek kauba Nobel amabu iri haina su phongdoklami. Nobel aduda akhanaba super power chenba aksangi katsing kaktalabasu masa matomta amuk samjinnakiba ngamba miyoi singi maramda iri haina lina dongsuda phongdoklami. Lina dongsubu kanbibagi maramna dongsuna libu thagatpa phongdoklami aduga dongsuna ligi phone number lawruba matungda mafam adu thadoktuna chatkirami. Sin asida Mr. Jin gi mamanabi adu ulai mahak asi hojik yamna pakhatlami maramdi mahakna Mr. Jin gi asengba masak adu khangkhre. Nupi aduna Mr. Jin ga wari sananabagi damakta Mr. Jin bu building amagi matonda pukhalami. Nupi aduna Mr. Jin da hairei nangna mi singbo haliba do aina loina khangle aduga nangna mi singbo halaba matungda murti semduna lambi sorokta khinjinduna thami haibasisu khangle. Tanjadu da makoina ngangnariba adu nupa amana nakandagi lumduna tarami. Adubu laibak thibadi lumduna tariba nupa adugi phone adu khinglakpadagi Mr. Jin na mahakpu ukhirami. Mr. Jin na mahakpu phaduna tamthina minungsi leitana phudalami. Aduga Mr. Jin na nupa adubu building adugi matondagi makhada inthaduna thadaraga hatoklami.
थौदौ अदु उबदा मिस्टर जिन की ममानबी अदुदी किमल्लदुना वांथकिरमी मिस्टर जिन की ममानबी नुपी अदुगी फोन अदु खिंगलकपदगी मिस्टर जिन की ममानबी अदु वखल तारकलमी नुपी अदुगी फोन अदुदा दोंगसुगी इसै अदु रिंगटोन ओइना थमलमी इसै अदु मिस्टर जिन ताखिबदगी दोंगसुगी ममितसु नाबा फावरकलमी अदुगा मिस्टर जिन की ममित अदुसु नाबा फावरकलमी अदुदगी दोंगसुगी वखलदा मिस्टर जिन मी हातखिबा अदु उरकलमी मधु उरुबदगी मिस्टर जिन की लाइफम अदु दोंगसुना खंगलदुना दोंगसुना मिस्टर जिन की ऑफिस ता लागलमी मफम अदुदा लैरिबा मीसिंग अदुनासु बिल्डिंग अदुदा मी हातपा अमा लैरे हाइबसिगी मतंगदा खंगनरदुना पाखतनरमी मी हातपगी पाउदु तारदुना मफम अदुदा हौजिकती पुलिस यौसिनरगलमी दोंगसुना हौजिक फाउबदा मिस्टर जिन की मसक अदु चपचाना उखिबदी नट्री मिस्टर जिन की कोट अदु दोंगसुना उखिबा खक्तनी दोंगसुना मिस्टर जिन की मतुंग इनदुना सुम लाकपदा वाशरूम अमगी मनाक्ता यौसिलगलमी अदुबु पुलिसिंग अदु लागलगा दोंगसुबु ओइना फाखिरमी मरमदी पुलिसिंग अदुना दोंगसु असी मिहातपा नुपा अदुनि हाइना खलमी दोंगसुना दी पुलिसिंग अदुदा आई मिहातपा नते मिहातपा अदुदी वाशरूम मनुंगदा लैरि हाइना लाउजरमी अदुबु दोंगसुना हाइजरिबसिंग अदु पुलिसिंग अदुना थाजबिरमदे लीना दोंगसुबु क्वेश्चन सेनरगा लैबगुमना दोंगसुना खुदोंग थीबदा ताबा खुदिंगी ली हेक्ते यौसिलगलमी मफमदुदासु ली यौसिलक्तुना दोंगसुबु कनबिरमी सोमदा मिस्टर जिंदी महाकी ऑफिस ता फमदुना वखल मुन्ना खंदुना लेरमी मरमदी बिल्डिंग अदुगी मथक्ता मिस्टर जिन असि मिहातपनि हाइबा खंखिबा अदु मिस्टर जिन की ममानबी अदुगा मिस्टर जिन हातोखिबा नुपा अदु खक्तनी अदुगा मतौ करमना दोंगसुना मिस्टर जिन असि मिहातपनि हाइबा खंखिबनो हाइना मिस्टर जिन मुन्ना खलमी अदुदगी मिस्टर जिन असुम मुन्ना वखन तोरकपदा दोंगसुगी इसै अदु तारुबु खुदिंगी महाकी ममित्ता चैना फावरखिबा अदु निंगसिंगलगलमी मदुदगी मिस्टर जिन खंगलकले मदुदी मंगोदा हाबलुरिबा मिट अदुगी मतेंगदगी महाकना उरिबसिंग अदु दोंगसुनासु उखिबदगी महाक असि मिहातपनि हाइबा दोंगसुना खंखिबनी नोंमा दोंगसुना लीबु मयुमदा पुरगा महाकी असेंगबा वारी खुदिमक लिथोरकलमी दोंगसुदा चेलिबा टॉप टॉप शक्ति असि दोंगसुना अंगांग ओइरिङैदगी खंखिबनी दोंगसुना नोंमा उ अमदा काखतनबा होनबा मतमदा उ अदुदगी खंगहौदना तारकपदगी अंगांग ओरिबा दोंगसुगी सरु सरांगसिंग अदु टेक्लमी अदुबु मसा मतत दोंगसुगी अटेकपा अमसुंग असोकपसिंग अदु फखिरमी मदु उबदा दोंगसुगी ममानबा ममानबी सिंगदुना दोंगसुबु मोन्स्टर अमगुमना खनबा हौकी अदुगा दोंगसुगी मयुंगी मियोइसिंगनसु दोंगसुबु इंथोकपिरमी वारीसिंग असि दोंगसुना अमत चितदना लीदा तमलबा मतुंगदा दोंगसु असि नोंमा गुंडासिंगना फादुना पुरगा महाकी हक्सांगी कयातसिंग लौथोखिबा महाकी ममित अमा मांगखिबगी थौदोकसिंग खुदिमक अदु वारी ओइना दोंगसुना लीदा लिरमी दोंगसुना मखा तारदुना लीदा हाइरई अइगी मांगख्रबा मिट अदु मिस्टर जिन कौबा नुपा अमदा हावख्रे अदुगा शहर असिदा मीसिंगु मथंग मथंग हातुना मूर्ति सेमलिबा मिसक अदु हाइरिबा मिस्टर जिन असिनी महाक्सि फाखिबदु अइना पामी अदुबु महाकी मतंगदा अइना कया थोइदोंनादि खंगद्रे दोंगसुगी वाफमसिंग अदु तारगा लीसु मपुंगनिंगदा खोइरांग खोइसाउनरमी अदुबु लीना दोंगसुबु थेमजिलदुना हाइरई नंग करिमता वागनो अई नंग लोइनदुना नंगी मतेंग सोइदना पांगनी लीना दोंगसुदा सनग्लास अमा उपिरदुना हाइरई मसी उपसिलबदी नंगोंदा कनामतनसु लक्नरगलरोय अदुगा मीसिंगना नंगबु मसक खंगबसु ngamlaroi सिनसिदा ली अमसुंग दोंगसु मखोय अनि कैथेलदा करिगुम्बा मरुओइबु पोट खरा लैननबगिदमक लाक्लमे मफमदुदा दोंगसु असि पुलिस सिंगना फाननबगिदमक कोइथि थिबगी चे थेतुना लेरम्बा मखोयना थेंगनरमे तंजादुदा दोंगसु अदु ममित अदु यामना कन्ना नारकलमे असोमदा मिस्टर जिन्ना दोंगसुगी सक्तम अमा येक्लदुना दोंगसुना तारसनु मतागुम हाइरई अइगी थबक असिदा नंगना अयतपा अपन पिरकनो नत्रबदी कानदबदा नंगसुना थवाई मांगनी मिस्टर जिन्ना असुमना हाइरिबिगी मरमदी महांगना हाबलिबा मिट अदु दोंगसुगिनी हाइबा मिस्टर जिन्ना सुखंगलमी मिस्टर जिन्ना हाइरिबसिंग अदु सोमदा दोंगसुना सुतारमी अदुगा मिस्टर जिन्ना मथंगदा हाटकदबा मी अदुगी मतंगदसु दोंगसुना खंगलमी नोमा नुमिदांग अमा दोंगसुना मिस्टर जिनबु थीननबगिदमक्ता लाकपा मतमदा मफम अमदा नुपा अमना दोंगसुगी इसै अदु सक्तुना लेरम्बा थेंगनरमी तंजादुदा दोंगसुगी ममित अदु सैना फावरकलमी मथंगी मिकुप्ता मफमदुदा मिस्टर जिन लेरे हाइबसी दोंगसुना खंगबदगी मिस्टर जिनबु दोंगसुना तानरमी अदुबु मिस्टर जिनदी दोंगसुना फाबा ngamhौद्रे पुलिस सिंगना दोंगसु ओइना फादुना लेहौरे उपाय लेजद्रबा दोंगसु अदु हौजिकती अवाफमदा तारे असेंगबा मिहातपा अदु मिस्टर जिन्नी हाइगदबसु पुलिसिंग अदुना थाजबिरोय हौजिकती दोंगसुबु पुलिसिंग अदुना याम तमथीना फुरमी अदुबु दोंगसुन इंस्पेक्टर अदुदा हाइरई अई मिहातपा अदु नते अदुबु अई मिहातपा अदु कनानो हाइबदुदी खंगी मदु तारबा मतुंगदा इंस्पेक्टर अदुना दोंगसुबु युमथक्ता पुखलगलमी दोंगसुन इंस्पेक्टर अदुदा हाइरई अईगी मिट नामा अदु मिस्टर जिन कौबा नुपा अमदा हापख्रे हाइरिबा मिस्टर जिन कौबा नुपा अदु मिहातपा नुपा अदुनी अईगी मिट अदु मंगोंदा यावबा मरमना माने येंग्लिबसिंग अदु अइना उबा ngami अदुना महाग असि मिहातपनि हाइबदु अइना खंगबनी दोंगसुना हाइरिबा वाफम अदु इंस्पेक्टर अदुना थाजबा याननबगिदमक्ता दोंगसुना महाकी बखुट अमा थुदेक्लमी
Dongsugi tekluraba makut adu masa matanta hanagi mafamda amuk phakiba mawong adu ubada inspector adu ngakpana loirami. Adudagi dongsuna mafamdagi nantoktuna Mr. Jinbu phaba chatnanabagi damakta building adugi matondagi chongtharaglami. Maramdi dongsugi saru sarangsing teklabasu haksangda atatpa akaiba yaurabasu masa matanta amuk oisilakani haibasi dongsuna kanglami. Sinasida Mr. Jinna magi mamit hapikhiba Dr. Surgeon adugi manakta lakpa ulai. Mamang takta Mr. Jinna soktuna laklaga mahaki mamit ama happa darkar oire haina Dr. Surgeon aduda haikibigi matang adu flashback ta ulai. Matamduda Dr. Surgeon aduna atopa mit hapagi mahutta dongsugi langthoklamlaba mamit adubu Mr. Jinda hapkibani. Dongsugi mamit oina mangonda hapchili haibagi namak Mr. Jinna sauraduna Dr. Surgeon adubu hatoklami. Dongsubu phanan bigi damakta koithi thiriba gunda sing aduna Dr. adugi manakta lakpa matamdadi Dr. adu siduna leramba thengnarami. Dr. adu Mr. Jinna hatpani haibasi gunda sing aduna su khanglami. Somda Li amasung dongsuna su Dr. Surgeon adubu thina bu honarami. Normally na gunda amakak thengnarami. Gunda adu dongsubu koithi thiriba gunda sing adugi maraktagi ama oirami. Adubu Li na oina gunda adubu hatoklami. Somduna dongsu adu yamna harauna leramba ulai maramdi mahakna semjaba isai adu mahakna khwaitagi pamjaba singer aduna lauthokpigadore. Sin asida Mr. Jinna number amakak phone da dial torami. Madu somdagi dongsuna su urami. Makoi ani ahan boina phone da wari sanarami. Dongsuna Mr. Jinda hanglai nangna mi singba hatokliba karigino. Maduda Mr. Jinna kumlae aidi cancer naraba misak amani. Karigumba ai ase soidana sigadaba lerabadi taibang panda leriba mi sing asi suloina hatoklamgani. Aina mi singbu matang matau karamna halakpage haibadu nang yengduna layo. Somdana Li na halamba misak adu policing na thengnakirami. Aduga Mr. Jinbu maral leire haina phaba yanananbagidamukta darkar leiba praman singsu policing na phangkirami. Handakti Li na dongsuga thengnaba matamda Li na mahaki masada thang amana lentatlalami. Aduga asokpa mapam adu mathanda oisingiba adu dongsuda uhalami. Masina takpadi Li su connect amani haibani. Taibang pan asida makoi ani khagnatana connect ataisu leramkigani. Jinna dongsu saduna dongsubu la u haidana kauriba singer adugi manakta chalami. Adudagi Mr. Jinna singer adubu phudatlaga pharaga pukirami. Aduga karigumba dongsuna numit adugi ahing phawbagi manungda makongna thongna Mr. Jingi manakta laktrabadi Mr. Jinna singer adubu hatoklagani haina dongsudu kihalami. Somdana mi singbu pharaga haksangi kayat sing yonduna lalonba kangbu aduna dongsu amasung Libu pharami. Li na dongsuda nang chatkro makoi asidi aigi lamba na horage hairami. Adudagi Li na gunda sing aduga phuna nanabgidamukta tawrokpa matamda gunda amana pairamba singjang macha amana Li gi mamaida yantalaklami. Adubu makoigi mitmang maktuda Li gi mamaigi asokpa adu phajinkhiba gunda sing adun urami. Madudagi gunda sing adu yamna haraurami maramdi makoina dongsu khaktamak phana nabgidamak tanarambani haujikti Li busu pharaga Li gi haksang kaya sing asibusu yolabadi paisa yamna sitlagani haina gunda sing aduna khalami. Adubu Li na gunda sing adubu phudatlamlaba matungda mafam adu thadoktuna chenkirami. Haujikti police sing na Mr. Jin asi mara leiba misakni haibagi praman mayam ama phangkre. Aduga Mr. Jin na dongsu saduna koise chatuna leire haibasu police sing sina khangkre. Mr. Jin na kauriba mafam aduda dongsu su haujikti yoraglami. Dongsu di mi phunaba haite haibasi Mr. Jin na su khanglami. Mr. Jin di atopa mi gi asonba sing khangdoktuna kihan khanganduna phuba hatpa tawbani. Mr. Jin na laklaga gas ama thajinduna dongsubu wanthalami. Aduga wakal tadana wanthakraba dongsubu Jinna puduna chatkirami. Somdana Li na monster amagi manakta chalami aduga Li na monster aduda nahaki hogutpagi matam yaure hairami. Li na unaba lagliba monster adusu Li amasung dongsugumna masagi asokpa saruksing matomda oisinanba ngami. Li na monster adubu mafam adugi puduna laklami. Singer adubu phaduna thamliba mafam aduda Mr. Jinna dongsubu su puraglami. Mafamduda Mr. Jinna Dr. adubusu hatoklaga yanduna thamlami. Asiba haksang adubu murti semna nanmigidamukta Mr. Jinna thamlibani. Singer adugi phibam adu ubada dongsu adu yamna nungaitaba ama phawrami. Phibam adu oihanbigidamukta dongsuna singer aduda ngakpinaba haijirami. Mr. Jinna hairi aidi cancer naraba misak amani. Aduna aidi sigadarba misak amani. Adubu dongsugi haksang asi aina sinnagani. Mahaki brain asigi mahuta aigi brain oina mahut sinjillagani. Haksang di mahaki oigani adubu wakal di aigi oigani. Mr. Jinna dongsugi khutsa ama kaktalaba matungda masa matomta oisinkiba adu singer adu da yengalame. Mr. Jinna singer aduga dongsugabu freezer amagi manungda thonglonsinduna thamlame. Maduda singer adu di khangba ngamduduna sikhirame. Madu ubada dongsu du yamna sauraglame.
Dongsuna sauduna lauraga hogolakpada mahapu phajilamliba punsilamliba khudimak adu nanthokirami adudagi dongsuna Mr. Jinga phuna nanamgidamukta chensilaklami mafam aduda Lina monster adu puduna laklami Mr. Jin Lee da attack tokchelakpa matamda Lee gi asokpa hakchanggi saruk adu masa matomta oisinkiba adu Mr. Jin na urami maduda Lee su connect amani haibasi Mr. Jin na khangkirami dongsuna Mr. Jin tamna chensilakpa matamda Mr. Jin na dongsuda nongmai maru mayam ama kapsilami adubu dongsugi hakchang da nongmai maru mayam ama palabasu asokpasing adu masa matomta oisinkirami Jingi nongmai maru loikrabada dongsuna chensilaktuna jingi manak yoksilaklami aduga dongsuna jinda hakraba mahaki mamit adubu munduna lorami dongsuna Mr. Jin bu hatlagi haina tawrukpa matamda mafamduda inspector adu yoksilaklami aduga Mr. Jin bu hatana namgidamakta dongsu bu khamlami Policing na pansin kiba dongsugi record khudingmak muthatlagani haina inspector aduna dongsuda thajabu pirami punsigi anauba saruk ama horo haina dongsuda police inspector aduna hairami Lee amasung dongsuna hojikti khudingmak afaba oirgani haina khanjarami adubu makoina chatnaba thorokpa matamdadi yamlaba military gi helicopter mayam ama laktuna makoi ani bu questionduna phakirami masigi matungda kari oirakadabano haibududi mathangi season dagi khangbigani wari asibu lijakiba matamda asoiba amasung sithaba yawkhrabasu pukchel charba viewers singi mafamda ngapinaba haijari